Loktak Day Celebration Pangthokkhre, Macha Lakh Thadakhre amadi Loktak Run Pangthokkhre. Kuntra suba Loktak Day Celebration ngarang pangthokhibaga loinana takmu amasung Loktak Pata Macha Lakh rom Thadakhre. Thauramadu Loktak Development Authority gi Chairman M. Asini Kumar, Hanagi Minister amasung Loktak Day Celebration Committee Thangagi President H. Sanayaima, State Lengaki Fisheries Department gi Director H. Balkrishnana Sarukyaki. Loktak Pata Grass Carp, Row amasung Mirgal Lakh ahum thadaki aduga takmu patana tongan ba ngami singa loinana Fishery Director na luchingduna Macha Lakh anirom thadaki. Manipur gi Chief Minister gi mityeng makhada lamdam masida ngagi pothok marang kaihannaba ising tungba mafamsingda Macha marang kaina thadabagi program kaya chatharakli. Pat amadi turel singda Macha Lakh kaya marum thadaba asina lamdam asigi pamzaba miyamda ahenba income lakhannaba amasung ngagi chinjakta mipan tangdaba ngamhallagani haibagi thazaba thanga tongbram lekaida leiba tongbram nabakumar kauba ngami amana fongdokhi. Loktak amadi atai lamdam asigi achouba pat singi akoibada khundariba miyamna ka henna pat singdagi fadokhibadagi Manipurda ngagi pothok handaraktuna mapangi state singdagi hauzik Manipurna pusilaktuna sizinaribani. Fisheries Department ki Director Balkrishnana haikibada lamdam asigi ngami singna daite masak khangna ngagi pothok sing sizinanaba khanghankibaga loinana electric na chingba sizinaduna fadoktanaba appeal tawki. India gi state singi manungda ngagi chinjak khwaidagi yamna sizinaba asi Manipurna mari suba rank ta leiri. Kerala na ngagi pothok sizinabada ahanba rank ta leiri. Gowana ani suba amasung West Bengal na ahum suba thakta leiribani. Haukiba chahi mangagi matam asida centrally sponsored scheme ama oiriba Pradhan Mantri Matsya Sampara Yojana PMMSY amasung state sponsored scheme ama oiriba Loktak Livelihood Mission amadi atay fisheries development program sing paikhatlakpadagi Manipurda puthokpagi chang asi haukiba chahi mangada singthaningai oina hengatlakli. Fisheries scheme sing mai pakna thabakta onthorakpa asina maram oiraga state asigi ising tangba amasung lau uba yadana leiriba lam hectare lising kayada ngayok pukri semgatuna marang kaini yokpagi thabak sing chatharakpadagi Manipurda ngagi pothok haukiba chahi khara asida chang wangna hengatlakpani hairi. Masigi sumathakta ngagi marum kokfam sing amasung macha thampham kaya marum mathang semgatnarakli. Hauzik matamgi scientific oiba fish culture practice kaya marum ngami singna paikhatlakli. Makoi sing adugi manungda recirculatory aquaculture system, bioflog case culture haudorakpa, ice plant sing haudoknarakpa, pen culture hengatlakpa, retail fish market kaya marum semgatlakpa, credit facility sing laingak na pinanaba hotnarakpa, loinana tongan ma bank sing na ngayokliba miyoi singda loan gi senfam hanthaba sendoy gi thakta pinarakpa, ningol chakauba amasung imoinu thoram singda ngagi mela pak sanna pangthoknarakpa, water body kayada ngayokpagi program paikhatnarakpagi thawong sing Manipurda pak sana chathanarakli. Haukiba senba chahi ing lising ani kun mathoida Manipurda ngagi pothok asi chada metric ton lising kuntra mari oirami aduga chahi aduda miyamna sizinakhiba ngagi changna metric ton lising yangkhaini thoida leikhi. State asina Manipur gi mapandagi pusilakpada chahi da lupa crore chamri rom sizinarakhibani. Adum oinamak central sector scheme sing thabak oina paikhatlakpa loinana ngagi pothok marang kainanaba state lengakna akanba mityeng changlakpa kayadagi haukiba chahi mangagi matam asida Manipurda ngagi pothok mahausadagi henna puthorakpa thengnari. Ngarang pangthokhiba Loktak Day gi thoramaduda haurakliba naharol singbu masa mau faba Loktak patpu nungsiba amasung lamdam asigi akoibagi saktam yogduna thambagi wakhalon leihannaba pandamda stop plastic pollution Save Loktak haiba thimda nupa khaktagi oiba Loktak Run haina mingthonba kilometer 12 sangba lamjel ama pangthokhi. NHPC Loktak amadi Youth Development Association Ningthaukhong na kutsamnaraga Loktak Run adu pangthokhibani. Sendradagi hauraga Ningthaukhong Higher Secondary School fauba chenkhiba run adu Kumbi AC gi MLA Sanasam Premchandra amasung LDL gi Chairman Moirangthem Asini Kumarna lamthaki. Loktak pat kan bahaibasi lengak khaktana ngamloi miyamgi achouba thodang tangai fadi. Maramasina Loktak pat kananaba wakhal taminanaba lamdamasigi mahailoisang singdasu awareness program sing pangthokpa haure haina thoramaduda LDA gi Chairman Asini Kumarna fongdokhi. Loktak Run aduda Yairipoktagi Konthaujam Somorjit
ꯁꯦꯅꯥꯄꯇꯤꯗꯒꯤ ꯉꯥꯎꯐꯨꯂꯨ, ꯋꯥꯏꯇꯣꯟꯗꯒꯤ ꯌꯨꯝꯅꯥꯝ ꯑꯔꯖꯤꯠ, ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯄꯥꯔꯤꯅ ꯃꯊꯪꯁꯤꯠꯅ ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯇꯥꯈꯤ꯫ ꯂꯝꯖꯦꯜꯂꯣꯏ 10ꯁꯨ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖꯀꯤꯗꯃꯛ ꯈꯟꯒꯠꯇꯨꯅ ꯃꯅꯥ-ꯃꯊꯨꯝ ꯌꯦꯟꯊꯣꯛꯈꯤ꯫